그냥 시장 빠게. ꯃꯌꯥꯝ ꯅꯨꯡꯁꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯑꯣꯛ ꯑꯐꯨꯠꯄ ꯍꯥꯏꯕꯗ ꯊꯣꯡꯕ ꯍꯧꯔꯦ. ꯊꯣꯡꯉꯤꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯒ ꯁꯤꯡꯗ. ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯁꯨꯝ ꯍꯣꯠꯅꯩ ꯀꯣꯛꯅ ꯈꯟꯖꯔꯦ. ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯄꯣꯛ ꯆꯝꯅ ꯐꯨꯠꯂ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯆꯝꯊꯣꯡ ꯑꯣꯏꯅ ꯄꯨꯖꯔꯦ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦ, ꯑꯩꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯅꯦ. ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯤꯁ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯣ ꯀꯃꯦꯟꯗ. ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯏꯌꯦꯕꯀꯣ. ꯅꯣꯡ ꯀꯟꯅ ꯇꯥꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯈꯔ ꯂꯦꯞꯊꯈꯔꯦ. ꯑꯗꯨꯒ ꯃꯩꯁꯨ ꯂꯥꯛꯇꯕ. ꯑꯗꯨꯅ ꯑꯩ ꯊꯣꯡꯕꯁꯨ ꯁꯥꯟꯅꯔꯣꯏꯒ ꯁꯤꯡꯅ ꯊꯣꯡꯉꯦ. ꯑꯗꯨꯅ ꯈꯔ ꯋꯥꯔꯦꯕꯀꯣ. ꯐꯖꯅ ꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ. ꯑꯗꯣ ꯐꯔꯦ, ꯍꯧꯖꯅꯕ ꯇꯧꯔ ꯆꯥꯕ ꯃꯌꯥꯝ. ꯃꯆꯨ ꯍꯥꯞꯇꯕꯤꯗ ꯀꯩꯅꯣ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ. ꯁꯤꯁꯦ ꯌꯥꯝ ꯄꯥꯏꯒꯦ. ꯅꯣꯡ ꯇꯞ ꯇꯥꯏꯌꯣ. ꯃꯅꯨꯡꯗ ꯆꯥꯗꯧꯁꯤꯁꯨ ꯃꯩ ꯂꯥꯛꯇ꯭ꯔꯦꯕ. ꯏꯁꯤꯡ ꯇꯞ ꯇꯥꯏꯌꯣ. ꯃꯌꯥꯝꯁꯨ ꯁꯥꯟꯅ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ. ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ.
그럴 까면 되게 샤드 때 미끌래 mấy cái tặng quà này mấy hay ghê ngon mấy quá
ꯆꯥꯕꯁꯨ ꯂꯣꯏꯅ ꯚꯤꯗꯤꯑꯣ ꯏꯁꯥ ꯂꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ